Palestine da Israeli singna khundasin bagi mayokta UN na lawkiba warep India na sawatkhre. Palestine gi manungda Israel na khulsing semgatuna khundasin basing adu condemn tauba United Nations resolution ama sawgatuna India na bot pikre. East Jerusalem amasung khudum chaliba Syrian Golan yauna khudum chaliba Palestinian territory da Israeli na khuntasin bagi thabak condemn tauba resolution adu sagol sel numita approve tauke. Warep adugi mayokta leikiba laibak taret ki manungda United States amasung Canada yaure laibak taraga nipan na bot aduda saruk yakide masi Gaza Strip ta Israel amasung Hamas kagi marakta khudakta tungkoiba amasung humanitarian trust ama sawgatpa UN resolution amagi matangda tawkiba bot amadagi India na yaukidaba dugi chayol kharagi tungdane Israel gi matakta October 3 attack sing adudagi thoglakiba Israel amasung Hamas kagi lana sida Gaza da milising taraga mathoidagi hena sikre Hamas ki attack sing adu da Israel gi miyoi lising amaga chanirom sikhi amasung miyoi chaniga ni furom hostes oina pukhe mamangi bot adu da saruk yadana bagi India gi warep sandokna takladuna government ki likhun sing na haike Gaza da mathang thoragliba humanitarian gi crisis adugi matang da India na nungnangi adubu terror budi yabang amloy UNZA da warep aduna October 3 ki terror attack sing adu sengna condemn tauba amata yaukhide masigi mawong adu yawon na ba amendment ama thangat khe India na amendment aduge maikai da bot pi khi amasung madu yaba da bot marfuga nipan phangki adubu mathau ta ba hum thokpagi saruk ani ge majority yaukhide haina likhun sing aduna haike resolution adugi aroiba text aduda aikoina pamliba machak pumnamak yaukhidaba aduna madugi warep lobage bot ta ikoina yaukidabani haina likhun aduna makha takhe New Delhi gi bot adu sandokna takladuna India gi deputy permanent representative Yojna portal na haike hostes oina pukhiba sing aduda aikoi thamoi soke aikoina makhoi khudakta amasung condition thamdana thadokna ba appeal tawre masigi humanitarian crisis loisan ba mathau tai lan hanthana na bage international community gi honariba sing amasung Gaza gi miyamda humanitarian gi tengbang piba ikoina taramna oe masida India na su tengbang kaya pikre haina mahak na haike Israel ga nakan santi oina secure amasung recognize ngam khaising gi manung dalaiba sovereign independent amasung viable state of Palestine ama linkha kadaba Israel Palestine wathok asida negotiated to state solution ama India na matam pumna makta sawgatli haina mahak na haike